ꯕꯨꯠꯂꯨꯋꯥꯎꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ 12 ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯋꯥꯕ ꯅꯨꯡꯅꯥꯡꯕ ꯋꯥꯈꯜ, ꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯕ, ꯈꯣꯏꯔꯥꯡꯕ, ꯈꯣꯏꯁꯥꯎꯅꯕꯅ ꯃꯥꯒꯤ ꯁꯔꯨꯛ ꯑꯣꯏꯔꯦ꯫ ꯄꯨꯛꯅꯤꯡꯅ ꯍꯥꯏ, ꯅꯪ ꯍꯦꯟꯃꯜꯂꯦ, ꯁꯨꯂꯣꯆꯅꯥꯒꯤꯗꯤ ꯀꯔꯤꯝꯇ ꯈꯟꯗꯦ꯫ ꯋꯥꯈꯜꯅ ꯍꯥꯏ, ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯔꯤꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯁꯨꯂꯣꯆꯅꯥꯒꯤ ꯃꯐꯝꯗ ꯇꯤꯡꯊꯣꯛꯇ꯭ꯔꯦ꯫ ꯊꯃꯣꯏꯅ ꯍꯥꯏ, ꯇꯝꯕ ꯉꯝꯗꯦ, ꯍꯧꯔꯛꯐꯝ ꯑꯃꯗꯒꯤ ꯍꯦꯛꯇ ꯃꯔꯝ ꯑꯣꯏꯕ ꯌꯥꯏ ꯅꯨꯡꯁꯤꯕꯗꯤ, ꯑꯗꯨꯅ ꯂꯤꯛꯂꯥꯕꯨ ꯅꯨꯡꯁꯤꯕꯗ ꯊꯣꯏꯅ ꯀꯥꯏꯕ ꯂꯩꯇꯦ꯫ ꯈꯜꯂꯨꯔꯒ ꯈꯨꯗꯤꯡꯃꯛꯁꯦ ꯅꯤꯡꯁꯥ ꯆꯣꯔ ꯑꯆꯧꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯁꯠ ꯃꯊꯛꯇ ꯂꯩꯔꯝꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯑꯦ꯫ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯇꯨꯝꯊꯅꯕ ꯊꯦꯝꯃꯤ꯫ ꯆꯠꯇ꯭ꯔꯤꯉꯩ ꯗꯦꯜꯂꯤꯗ ꯁꯨꯂꯣꯆꯅꯥꯒ ꯕ꯭ꯔꯦꯛꯑꯞ ꯇꯧꯔꯒꯦ ꯈꯜꯂꯤ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛꯇꯪ ꯎꯅꯔꯒ ꯑꯔꯣꯏꯕ ꯋꯥ ꯑꯃ ꯉꯥꯡꯅꯔꯒꯦ ꯈꯜꯂꯤ꯫ ꯆꯔꯥꯡꯅꯔꯕ ꯋꯥꯈꯜꯅꯤ ꯁꯨꯔꯦꯁꯀꯤ꯫ ꯑꯁꯨꯌꯥꯝ ꯆꯔꯥꯡꯅꯕ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯇ ꯑꯃꯨꯛꯇꯁꯨ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯂꯤꯛꯂꯥꯒꯤ ꯈꯟꯕꯗ ꯃꯥ ꯍꯦꯟꯅ ꯆꯔꯥꯡꯅꯩ꯫ ꯑꯃꯔ, ꯔꯣꯁꯟ ꯑꯅꯤꯒꯤ ꯋꯥꯏꯁꯤꯡꯗꯣ ꯅꯤꯡꯁꯤꯡ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤ꯫ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯊꯦꯡꯖꯤꯜꯂꯛꯂꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯁꯣꯝꯗ ꯀꯝꯗꯧꯔꯤ? ꯅꯍꯥꯟꯒꯩ ꯃꯈꯥꯗ ꯀꯥꯆꯤꯜ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯇꯨꯝꯕ ꯂꯤꯛꯂꯥꯗꯣ ꯐꯃꯨꯡ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯐꯖꯅ ꯇꯨꯝꯃꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯈꯔ ꯇꯧꯕꯗꯨꯅ ꯄꯣꯞ ꯇꯥꯏ꯫ ꯂꯤꯛꯂꯥ ꯏꯁꯤꯁꯤꯈꯩ ꯇꯨꯝꯂꯤ꯫ ꯑꯍꯤꯡ ꯏꯆꯤꯛ ꯎꯟꯕ ꯃꯇꯝ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯂꯤꯛꯂꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯕꯨꯠ ꯂꯤꯂꯤ ꯊꯣꯔꯛꯂꯦ꯫ ꯕꯨꯠ ꯂꯤꯂꯤꯅꯤ, ꯇꯥꯏꯃꯤꯡ ꯆꯞ ꯆꯥꯔꯦ, ꯉꯁꯤꯅ ꯍꯦꯟꯅ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯅꯤ, ꯃꯃꯥꯇꯣꯟꯗꯨ ꯑꯝꯇ ꯑꯣꯠꯂꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯨꯛ ꯂꯥꯎꯅ ꯃꯥꯡꯈꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯤꯛꯂꯥ ꯍꯣꯏꯒꯤ ꯌꯨꯝꯗꯨꯗ ꯐꯥꯎꯗꯣꯔꯛꯏ꯫ ꯕꯨꯠ ꯂꯤꯂꯤꯅ, ꯍꯩꯃꯥ, ꯉꯁꯤꯗꯤ ꯇꯥꯟ ꯌꯥꯝ ꯆꯥꯔꯦꯅ, ꯌꯣꯠꯁꯕꯤ ꯃꯈꯣꯡ 3 ꯁꯨꯔꯝꯃꯦ, ꯐꯠꯇꯕ 3ꯅ ꯈꯨꯜꯂꯤꯡꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯂꯥꯛꯄꯤꯕ ꯖꯟꯇ꯭ꯔꯁꯤꯕꯤ ꯃꯃꯥꯇꯣꯟꯁꯦ ꯉꯔꯥꯡ ꯑꯩꯅ ꯀꯥꯁꯇꯤꯡ ꯈꯔ ꯊꯥꯔꯝꯕꯗꯣ ꯀꯤꯗꯨꯅ ꯃꯅꯦ ꯂꯩꯕꯥꯛ ꯂꯩꯒ ꯃꯥꯏꯕꯤ ꯌꯥꯡꯒꯣꯏꯒꯁꯦ ꯃꯥꯅ ꯆꯪꯍꯜꯂꯤ ꯃꯥꯜꯂꯦꯅꯦ꯫ ꯑꯣ, ꯇꯧꯒꯦꯕ ꯀꯨꯝꯍꯩ, ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕꯤ ꯌꯥꯡꯒꯣꯏꯁꯨ ꯂꯥꯛꯅꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯏꯁꯤ ꯀꯩꯅꯣꯏ ꯕꯨꯠ ꯂꯤꯂꯤ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯅ ꯍꯥꯟꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯝꯅꯁꯤꯒꯦ? ꯇꯝꯅꯗꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯁꯨꯕꯤꯇꯥ ꯃꯥꯒꯤ ꯀꯥꯗ ꯉꯁꯤ ꯑꯍꯤꯡ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯕꯗꯤ ꯇꯧꯗꯦ꯫ ꯉꯔꯥꯡꯒꯤ ꯁꯥꯏꯀ꯭ꯂꯣꯟꯗꯧꯅ ꯇꯧꯕꯗꯨꯅ ꯋꯥꯔꯗꯨꯅ ꯃꯁꯥꯗꯣ ꯏꯉꯝ ꯉꯝꯗꯗꯨꯅ ꯇꯨꯝꯂꯤ꯫ ꯃꯥꯒꯤ ꯊꯪꯅꯕ ꯀꯥꯗꯨꯅ ꯂꯩꯕꯥꯛ ꯂꯩ ꯑꯃꯗꯤ ꯌꯥꯡꯒꯣꯏ꯫ ꯇꯧꯒꯦꯇ ꯉꯝꯕꯤ ꯕꯨꯠ ꯂꯤꯂꯤꯅ ꯄꯨꯡ 12ꯒꯤ ꯄꯨꯡꯐꯝ ꯆꯞ ꯆꯥꯅ ꯌꯨꯝꯗꯨꯗ ꯂꯩꯕ ꯃꯩꯗꯨ ꯃꯨꯠꯊꯠꯂꯦ꯫ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯃꯤ ꯇꯧꯔꯤꯕꯗꯣ꯫ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯌꯥꯡꯒꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯑꯦ꯫ ꯌꯥꯡꯒꯣꯏꯒꯤ ꯑꯀꯣꯏꯕꯗꯨꯗ ꯕꯨꯠ ꯂꯤꯂꯤ ꯄꯥꯏꯗꯨꯅ ꯂꯩ꯫ ꯕꯨꯠ ꯂꯤꯂꯤꯅ ꯂꯥꯏꯕꯨꯡꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯋꯥꯀꯣꯜꯂꯣ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯍꯜꯂꯦ ꯑꯃꯥꯏꯕꯤ ꯌꯥꯡꯒꯣꯏꯗꯣ꯫ ꯋꯥꯀꯣꯜꯂꯣ ꯋꯥꯀꯣꯜꯂꯣ, ꯄꯦꯅꯥ ꯃꯈꯣꯜ, ꯁꯔꯤꯛ ꯃꯈꯣꯜ ꯇꯥꯕ ꯌꯥꯗꯕꯤ ꯌꯥꯡꯒꯣꯏꯅꯤ꯫ ꯇꯨꯝꯅ ꯇꯨꯝꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯑꯦ꯫ ꯃꯁꯥꯗꯣ ꯀꯟꯅ ꯅꯤꯛꯈꯠꯂꯛꯏ ꯌꯥꯡꯒꯣꯏ꯫ ꯌꯥꯡꯒꯣꯏꯅ ꯅꯤꯛꯂꯛꯄꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯂꯩꯕꯥꯛ ꯂꯩ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯂꯩꯕꯥꯛ ꯂꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯐꯃꯨꯡꯗꯣ ꯊꯣꯛ ꯊꯣꯛ ꯅꯣꯝꯕ, ꯃꯩꯒꯤ ꯃꯨꯠꯄꯗꯨꯗ ꯃꯊꯣꯡ ꯈꯪꯗꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯌꯥꯡꯒꯣꯏ ꯑꯃꯥꯏꯕꯤꯁꯦ ꯃꯉꯥꯛꯅꯕ꯭ꯔꯥ, ꯂꯥꯏ ꯇꯣꯡꯕ꯭ꯔꯥ, ꯀꯩꯅꯣꯝꯃꯗꯤ ꯇꯧꯕꯗꯧꯅ ꯐꯥꯎꯏ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯃꯗꯨꯅ ꯖꯒꯣꯏ ꯁꯥꯔꯤꯅꯦ ꯇꯧꯔꯤꯕꯗꯣ ꯃꯈꯨꯠ ꯃꯁꯥꯗꯣ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯄ, ꯆꯩꯔꯨꯡ ꯌꯥꯎꯕ ꯈꯨꯠꯁꯥꯒ ꯑꯣꯏꯔꯦ꯫ ꯏꯪꯅ ꯆꯤꯛꯅ ꯖꯒꯣꯏꯗꯤ ꯁꯥꯗꯦ, ꯀꯟꯅ ꯍꯦꯛꯇ ꯁꯞꯇ꯭ꯔ ꯑꯃ ꯐꯨꯗꯣꯛꯀꯩ ꯁꯥꯕꯅꯤ꯫ ꯖꯒꯣꯏꯗꯣ ꯈꯨꯇꯤ ꯊꯣꯛꯀꯩ ꯁꯥꯕꯅ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯈꯩ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯊꯥꯖꯤꯟꯕꯤꯔꯦ꯫ ꯂꯩꯕꯥꯛ ꯂꯩꯅ, ꯏꯆꯦ ꯌꯥꯡꯒꯣꯏ, ꯏꯆꯦ ꯌꯥꯡꯒꯣꯏ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯇꯨꯝꯕꯕꯨ ꯈꯨꯠ ꯌꯥꯎꯅꯕ꯭ꯔꯣ?
ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯑꯩꯅ ꯀꯧꯕꯁꯦ ꯇꯥꯔꯗꯤ ꯅꯪꯕꯨ ꯃꯪ ꯑꯣꯏꯅ ꯃꯪꯂꯕꯁꯨ ꯀꯔꯤ ꯃꯪꯅꯣ ꯅꯪꯅ ꯃꯪꯉꯤꯗꯨꯕꯣ ꯃꯤꯀꯞ ꯊꯣꯛꯑꯣ ꯀꯩꯗꯧꯒꯦ ꯃꯥꯏ ꯃꯤꯠꯀꯁꯦ ꯂꯣꯏꯅ ꯀꯥꯏꯕ ꯇꯥꯔꯦꯃꯦ ꯑꯩꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯥꯗꯣ ꯅꯣꯝꯗꯨꯅ ꯂꯩꯕꯥꯛ ꯂꯩꯅꯤ ꯌꯥꯡꯒꯣꯏꯕꯨ ꯀꯧꯏ ꯋꯥꯀꯣꯜꯗ ꯂꯥꯎꯕꯒꯤ ꯃꯈꯣꯜꯗꯨꯅ ꯁꯨꯝꯈꯤꯗꯨꯅ ꯌꯥꯡꯒꯣꯏꯗꯤ ꯂꯩꯕꯥꯛ ꯂꯩꯅ ꯀꯧꯔꯤꯕꯗꯣ ꯃꯅꯥꯗ ꯇꯥꯗꯦ ꯃꯥꯗꯤ ꯏꯁꯤ ꯀꯩ ꯇꯨꯝꯂꯦ ꯇꯧꯒꯦꯇ ꯉꯝꯕꯤ ꯕꯨꯠ ꯂꯤꯂꯤꯅ ꯂꯥꯏꯕꯨꯡꯗ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯪꯗꯨ ꯃꯪꯍꯜꯂꯤꯕꯅꯤ ꯃꯈꯨꯠ ꯃꯁꯥꯗꯨꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯄꯣꯞ ꯄꯣꯞ ꯊꯥꯖꯤꯜꯂꯦ ꯂꯩꯕꯥꯛ ꯂꯩ ꯁꯣꯏꯗꯅ ꯃꯥꯒꯤ ꯈꯨꯠꯇ ꯂꯥꯟꯕ ꯇꯥꯔꯦ ꯈꯟꯕꯗꯒꯤ ꯐꯃꯨꯡꯗꯨꯗꯒꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯀꯨꯝꯊꯒꯦ ꯇꯧꯕꯒ ꯃꯁꯝꯗꯣ ꯐꯣꯏꯔꯛꯏ ꯌꯥꯡꯒꯣꯏꯅ ꯀꯨꯝꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯒꯨꯝ ꯂꯩꯕꯥꯛ ꯂꯩ ꯑꯍꯤꯡꯗꯨꯗ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯛꯂꯦ ꯑꯌꯣ ꯑꯌꯣ ꯏꯃꯥ ꯑꯌꯣ ꯕꯨꯠ ꯂꯤꯂꯤꯅ ꯀꯝꯗꯧꯏ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯩꯒꯤ ꯋꯥꯗꯤ ꯅꯈꯣꯏ ꯃꯁꯦꯟꯁꯦ ꯐꯨꯅꯍꯜꯂꯒ ꯂꯣꯏꯔꯦ ꯅꯣꯏ ꯑꯍꯨꯝꯁꯦ ꯊꯨꯒꯥꯏꯗꯕ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯨꯠ ꯂꯤꯂꯤ ꯊꯪꯅꯕ ꯀꯥꯗ ꯇꯨꯝꯂꯤꯕꯤ ꯁꯨꯕꯤꯇꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯀꯥꯗꯣ ꯄꯨꯝꯃꯝꯃꯝꯗꯁꯨ ꯕꯨꯠ ꯂꯤꯂꯤ ꯃꯃꯤꯠꯇ ꯂꯣꯏꯅ ꯎꯏ ꯁꯨꯕꯤꯇꯥꯅ ꯅꯨꯡꯉꯥꯏꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕꯗꯣ ꯕꯨꯠ ꯂꯤꯂꯤꯅ ꯉꯁꯤꯗꯤ ꯂꯦꯁꯟ ꯅꯝꯕꯔ 2 ꯍꯣꯝꯋꯥꯛ ꯀ꯭ꯂꯥꯁ ꯋꯥꯛ ꯑꯅꯤꯃꯛ ꯄꯨꯟꯅ ꯌꯥꯎꯔꯒ ꯈꯪꯅꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯕꯨꯠ ꯂꯤꯂꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯁꯨꯕꯤꯇꯥꯒꯤ ꯕ꯭ꯂꯥꯡꯀꯦꯠꯇꯣ ꯆꯤꯡꯊꯈ꯭ꯔꯦ ꯐꯃꯨꯡꯗꯒꯤ ꯀꯥꯗꯨꯗ ꯎꯟ ꯄꯨꯕ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯁꯤꯠꯍꯜꯂꯦ ꯀꯥ ꯍꯦꯟꯅ ꯃꯁꯥꯗ ꯏꯪꯕ ꯐꯥꯎꯕꯗꯒꯤ ꯕ꯭ꯂꯥꯡꯀꯦꯠꯇꯣ ꯁꯨꯞꯀꯦ ꯍꯥꯏꯗꯨꯅ ꯀꯣꯏꯃꯥ ꯃꯥꯕꯗ ꯃꯈꯨꯠꯇꯨꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤ ꯁꯨꯕꯤꯇꯥ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯕ꯭ꯂꯥꯡꯀꯦꯠꯇꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯈꯨꯠꯅ ꯃꯥꯕꯗ ꯐꯪꯗ꯭ꯔꯤꯁꯤꯅ ꯑꯁꯤ ꯍꯥꯏꯔꯒ ꯇꯟꯗꯦ ꯃꯥꯟꯗꯦ ꯃꯈꯨꯠꯇꯨꯅ ꯃꯥꯔꯛꯄꯗ ꯕ꯭ꯂꯥꯡꯀꯦꯠꯇꯨ ꯐꯪꯗ꯭ꯔꯕꯗꯨꯗ ꯃꯃꯤꯠ ꯑꯅꯤꯗꯣ ꯐꯥꯛꯂꯤ ꯇꯟꯗꯦ ꯃꯥꯟꯗꯦ ꯄꯥꯡꯊꯣꯔꯛꯄꯗ ꯃꯥꯒꯤ ꯀꯥꯗꯣ ꯄꯨꯝꯃꯝ ꯃꯝꯃꯤ ꯁꯨꯕꯤꯇꯥ ꯃꯁꯥꯗꯣ ꯊꯔꯛꯇ ꯃꯤꯍꯨꯜ ꯍꯨꯟꯕ ꯍꯧꯔꯦ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯀꯥꯗꯣ ꯄꯨꯝꯃꯝꯃꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗꯗꯤ ꯁꯨꯕꯤꯇꯥꯅ ꯑꯍꯤꯡ ꯃꯩ ꯃꯨꯊꯠꯄꯤ ꯇꯧꯔꯦꯗꯅ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯗꯤ ꯌꯥꯔꯣꯏ ꯄꯦꯜꯂꯦꯗꯀꯣ ꯑꯋꯣꯏꯕ ꯍꯦ ꯃꯩ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯧꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯇꯧꯗꯣꯏ ꯖꯥꯠꯂꯥ ꯄꯨꯡꯀꯤꯗ ꯀꯤꯔꯦ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯃꯦꯔꯤꯒꯣꯜ ꯔꯥꯎꯟꯗꯣ ꯉꯁꯤ ꯑꯍꯤꯡ ꯇꯧꯕꯤꯔꯛꯇꯕꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯄꯣꯟ ꯃꯈꯥꯗ ꯊꯝꯈꯤꯕ ꯃꯣꯕꯥꯏꯜ ꯑꯗꯣ ꯃꯈꯨꯠꯇꯨꯅ ꯃꯥꯏ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯣꯕꯥꯏꯜꯗꯨ ꯐꯪꯗꯨꯅ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯣ ꯀꯥꯞꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯀꯥꯞꯄ ꯌꯥꯔꯝꯗꯦ ꯁꯨꯕꯤꯇꯥꯅ ꯑꯣ ꯃꯣꯕꯥꯏꯜ ꯕꯦꯇ꯭ꯔꯤꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯩ ꯁꯨꯝ ꯆꯤꯡꯅꯔꯛꯂꯦ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯧꯅ ꯑꯃꯨꯛ ꯇꯧꯗꯣꯔ ꯃꯥꯜꯂꯦ ꯑꯩ ꯌꯥꯝ ꯆꯤꯡꯅꯩ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯍꯟꯖꯤꯟ ꯃꯦꯠꯂꯦ ꯑꯁꯨꯝꯅ ꯐꯣꯟꯗꯣ ꯃꯦꯠꯅ ꯀꯥꯗꯨꯗ ꯀꯩꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯁꯥꯎꯝ ꯑꯃ ꯃꯁꯥꯗ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯁꯨꯕꯤꯇꯥꯅ ꯏꯅꯦ ꯂꯩꯕꯥꯛ ꯂꯩ ꯏꯆꯦ ꯌꯥꯡꯒꯣꯏꯗꯨꯕꯨ ꯀꯔꯤꯝꯇ ꯈꯪꯗꯕ ꯖꯥꯠꯂꯥ ꯁꯣꯝꯗ ꯑꯩꯅ ꯇꯧꯔꯤꯁꯦ ꯏꯪꯕꯅꯁꯨ ꯏꯁꯥꯁꯦ ꯎꯟ ꯇꯥꯔꯦ ꯋꯥꯕꯅ ꯅꯤꯛ ꯂꯥꯎꯔꯦꯃꯦ ꯑꯩꯕꯣ ꯑꯁꯨꯝꯅ ꯃꯁꯥꯗꯣ ꯇꯥꯁꯤꯟꯗꯨꯅ ꯃꯆꯤꯟ ꯃꯥꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯛꯄ ꯊꯪꯅꯕ ꯀꯥꯗ ꯅꯨꯄꯤ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯄꯥꯈꯠꯂꯦ ꯊꯪꯅꯕ ꯀꯥꯗ ꯀꯞꯂꯤꯕꯗꯣ ꯌꯥꯡꯒꯣꯏ ꯑꯃꯥꯏꯕꯤꯅ ꯂꯩꯕꯥꯛ ꯂꯩꯗꯨ ꯐꯨꯕꯒꯤꯅꯤ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯇꯝꯅꯔꯦ ꯁꯤꯅꯤ ꯁꯨꯕꯤꯇꯥ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯗꯨ ꯇꯥꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯀꯤꯕ ꯐꯥꯎꯔꯦ ꯄꯨꯛꯅꯤꯡꯗ ꯃꯔꯣ ꯂꯣꯜꯂꯦ ꯃꯈꯣꯏ ꯑꯅꯤꯗꯨꯕꯨ ꯌꯨꯝꯁꯤꯗ ꯇꯧꯔꯤꯕꯁꯤꯡꯁꯦ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯥ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯉꯔꯥꯡꯗꯧꯅ ꯈꯣꯡ ꯍꯦꯛ ꯊꯥꯡꯉꯒ ꯐꯃꯨꯡꯁꯤꯅ ꯎꯔꯨ ꯎꯪꯂꯛꯑꯒꯅ ꯀꯝꯗꯧꯕ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯐꯥꯎꯔꯦꯗ ꯑꯩ ꯏꯁꯥꯁꯦ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡꯗ ꯃꯔꯨ ꯂꯣꯜꯂꯦ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯀꯥꯗ ꯊꯥꯜꯂꯤꯕ ꯕ꯭ꯂꯕꯇꯣ ꯈꯪꯉꯥꯟ ꯑꯃꯨꯛ ꯉꯥꯟ ꯈꯪꯃꯝ ꯑꯃꯨꯛ ꯃꯝ ꯐ꯭ꯂꯤꯀꯔꯤꯡ ꯇꯧꯕ ꯍꯧꯔꯛꯂꯦ ꯃꯩꯗꯨ ꯂꯥꯛꯄ ꯃꯨꯠꯄ ꯃꯇꯝꯗꯨꯗ ꯕ꯭ꯂꯕꯇꯣ ꯆꯦꯛꯈꯥꯏꯔꯛꯄ ꯃꯥꯟꯕ ꯃꯈꯣꯜ ꯑꯃ ꯑꯣꯏꯅꯁꯨ ꯇꯥꯏ ꯃꯤꯠꯂꯨ ꯑꯅꯤꯗꯣ ꯄꯤꯔꯥꯡꯅꯦ ꯁꯨꯕꯤꯇꯥꯒꯤ ꯏꯪꯕꯒ ꯊꯛ ꯅꯤꯛꯏ ꯃꯩꯗꯣ ꯑꯃꯨꯛ ꯂꯥꯛ ꯑꯃꯨꯛ ꯃꯝ ꯇꯧꯕꯗꯨꯗ ꯃꯤꯍꯨꯜꯗꯣ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯅꯤꯡꯉꯤ ꯌꯥꯡꯒꯣꯏ ꯑꯃꯗꯤ ꯂꯩꯕꯥꯛ ꯂꯩ ꯇꯥꯅꯕ ꯑꯗꯨꯕꯨ ꯂꯥꯎꯒꯦꯁꯨ ꯉꯝꯗꯦ ꯃꯩꯉꯥꯜꯗꯨꯗ ꯃꯥꯒꯤ ꯊꯃꯥꯡꯗ ꯆꯐꯨ ꯑꯃ ꯃꯥꯂꯪꯗ ꯇꯥꯎꯗꯨꯅ
ꯄꯥꯏꯗꯨꯅ ꯂꯩꯕ ꯃꯥꯒꯤ ꯃꯃꯤꯠꯇ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯇꯧꯕ ꯃꯩꯉꯥꯜꯗꯨꯗ ꯎꯔꯦ꯫ ꯁꯨꯕꯤꯇꯥꯅ ꯑꯩꯉꯣꯟꯗ ꯂꯥꯏ ꯊꯥꯖꯤꯜꯂꯛꯑꯦ, ꯑꯩꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯤꯅ ꯂꯥꯛꯏꯕ ꯑꯅꯤꯗꯨꯅ ꯊꯪꯅꯕ ꯀꯥꯁꯤꯗ ꯇꯨꯝꯂꯤꯕꯅꯤ, ꯀꯔꯤꯝꯇ ꯈꯪꯗꯕ ꯖꯥꯠꯂꯥ? ꯏꯆꯦ ꯌꯥꯡꯒꯣꯏ ꯆꯤꯟꯊꯤꯕꯤ ꯑꯍꯤꯡ ꯇꯨꯝꯗꯈꯩ ꯑꯩꯕꯨ ꯁꯪꯅꯤ ꯀꯥꯏꯅꯒ ꯍꯥꯏꯖꯤꯜꯂꯗꯅ, ꯐꯩ ꯈꯪꯅꯦꯕ ꯂꯨꯄꯥ ꯄꯥꯏ ꯅꯥꯇꯠꯄꯤ ꯑꯝꯇ ꯄꯤꯔꯣꯏ ꯉꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯃꯊꯟꯇ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ꯫ ꯆꯐꯨꯗꯣ ꯐꯃꯥꯡꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯩ ꯐꯃꯨꯡꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯐꯨꯗꯣ ꯎꯔꯨ ꯎꯔꯨ ꯎꯪꯕ ꯍꯧꯔꯛꯂꯦ꯫ ꯅꯨꯃꯤꯠꯀꯤ ꯑꯀꯣꯏꯕꯗ ꯒ꯭ꯔꯍꯟ ꯃꯥꯄꯟꯅ ꯀꯣꯏꯕꯗꯧꯅ꯫ ꯃꯗꯨ ꯎꯕꯗꯇ ꯁꯨꯕꯤꯇꯥ ꯃꯀꯣꯛꯇꯣ ꯉꯥꯎꯐꯤꯡ ꯉꯥꯎꯐꯤꯡ ꯇꯧꯏ꯫ ꯇꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯀꯥꯗ ꯏꯁꯤ ꯁꯤꯀꯩ ꯑꯃꯨꯛ ꯅꯣꯛ, ꯏꯁꯤ ꯁꯤꯀꯩ ꯑꯃꯨꯛ ꯀꯞ ꯃꯈꯣꯜ ꯇꯥꯔꯛꯑꯦ꯫ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯃꯩꯉꯥꯜꯗꯨꯗ ꯐꯛꯂꯥꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯤ ꯇꯥꯕ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯤꯅ ꯁꯨꯕꯤꯇꯥꯅ ꯀꯅꯥꯅꯣ ꯍꯥꯏꯌꯣ, ꯅꯪ ꯀꯅꯥꯅꯣ? ꯑꯩꯕꯨ ꯑꯍꯤꯡ ꯈꯨꯗꯤꯡ ꯑꯣꯠꯂꯔꯤꯕ, ꯇꯝꯂꯂꯥꯏ ꯁꯥꯔꯤꯕ ꯅꯪꯕꯨ? ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯅꯦ ꯇꯥꯅꯕ ꯀꯣꯏꯂꯥꯎ ꯂꯥꯎꯋꯦ, ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯏꯅꯦ ꯂꯩꯕꯥꯛꯂꯦ, ꯏꯅꯦ ꯂꯩꯕꯥꯛꯂꯦ, ꯏꯅꯦ ꯂꯩꯕꯥꯛꯂꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯎꯋꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯎꯕꯗꯣ ꯊꯪꯅꯕ ꯀꯥꯗꯒꯤ ꯀꯔꯤꯝꯇ ꯁ꯭ꯋꯥꯏꯕꯤꯔꯛꯇꯦ꯫ ꯐꯛꯂꯥꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯤꯗꯨꯗꯤ ꯑꯗꯨꯃꯛ ꯇꯥꯏ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯃꯤꯗꯨꯅ ꯃꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯥꯡꯉꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯟꯕ ꯃꯩꯗꯣ ꯐꯖꯅ ꯃꯥꯒꯤ ꯉꯥꯟꯐꯝ ꯊꯣꯛꯄ ꯆꯥꯡꯗ ꯉꯥꯜꯂꯦ꯫ ꯃꯩꯉꯥꯜꯗꯨꯗ ꯁꯨꯕꯤꯇꯥ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯔꯦ꯫ ꯃꯁꯥꯅ ꯃꯤ ꯑꯣꯏꯔꯒ ꯃꯥꯏꯊꯣꯡꯅ ꯂꯥꯏꯙꯕꯤꯒꯤ ꯁꯛꯂꯣꯟ ꯑꯣꯏꯕ ꯅꯨꯄꯤꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯦ, ꯀꯥꯡꯈꯜꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯗꯣꯛꯂꯒ, ꯑꯩ ꯈꯪꯗ꯭ꯔꯕꯣ ꯏꯆꯦ, ꯅꯈꯣꯏꯅ ꯊꯋꯥꯏ ꯇꯥꯅ ꯁꯟꯊꯣꯡ ꯄꯥꯡꯕ ꯃꯄꯥ ꯌꯦꯅꯈꯥꯗ ꯐꯨꯝꯈꯤꯕꯗꯨꯅꯤ꯫ ꯋꯥꯁꯤ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯁꯨꯕꯤꯇꯥ꯫ ꯁꯨꯕꯤꯇꯥ ꯅꯨꯄꯤꯁꯤꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯃꯤꯍꯨꯜꯗꯣ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯗꯤꯡꯃꯛꯁꯦ ꯕꯨꯠ ꯂꯤꯂꯤꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ꯫ ꯂꯥꯏꯙꯕꯤꯒꯤ ꯁꯛꯂꯣꯟꯗ ꯕꯨꯠ ꯂꯤꯂꯤꯅ ꯑꯃꯨꯛ ꯁꯥꯟꯅꯕꯅꯤ꯫ ꯑꯗꯨꯒ ꯁꯨꯕꯤꯇꯥꯗ ꯌꯦꯡꯂꯒ ꯏꯁꯤ ꯁꯤꯀꯩ ꯅꯣꯛꯁꯤꯜꯂꯦ꯫ ꯁꯨꯕꯤꯇꯥ ꯂꯥꯏꯙꯕꯤꯗꯨ ꯎꯕꯗ ꯑꯗꯨꯃꯛ ꯋꯥꯈꯜ ꯇꯥꯗꯅ ꯐꯃꯨꯡꯗꯨꯗ ꯂꯦꯛꯊꯈ꯭ꯔꯦ꯫ ꯃꯥꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯕꯒ ꯕꯨꯠ ꯂꯤꯂꯤ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯪꯅꯕ ꯀꯥꯗ ꯌꯥꯡꯒꯣꯏ ꯑꯃꯥꯏꯕꯤꯅ ꯇꯞ ꯇꯥꯈꯩ ꯃꯁꯝꯗꯣ ꯐꯣꯏꯕꯤꯔꯦ ꯂꯩꯕꯥꯛꯂꯩ꯫ ꯂꯩꯕꯥꯛꯂꯩ ꯑꯍꯤꯡ ꯑꯗꯨꯗ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯦ꯫ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝ, ꯃꯆꯤꯟꯕꯥꯟ ꯊꯛ ꯀꯥꯏ ꯄꯣꯝ ꯄꯣꯝ, ꯆꯤꯟꯕꯥꯟ ꯀꯥꯏꯕꯒꯤ ꯑꯉꯥꯡꯕ ꯏꯈꯦꯡ, ꯃꯀꯣꯛꯇꯨꯁꯨ ꯎꯆꯦꯛ ꯃꯀꯣꯟ ꯁꯥꯔꯦ꯫ ꯅꯥꯍꯩꯅ ꯋꯥ ꯋꯥ ꯑꯃꯥꯏꯕꯤ ꯌꯥꯡꯒꯣꯏꯗ ꯐꯨꯗꯤꯠ ꯊꯣꯛꯅ ꯐꯨꯕꯤꯔꯦ꯫ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯕꯨꯠ ꯂꯤꯂꯤꯅ ꯉꯁꯤꯒꯤꯗꯤ ꯁꯤ ꯐꯥꯎꯕ ꯄꯔꯥ, ꯂꯦꯁꯟ 2, ꯌꯥꯝ ꯑꯣꯠꯄ ꯌꯥꯗꯦ, ꯅꯣꯡꯃꯒꯤ ꯈꯖꯤꯛ ꯈꯖꯤꯛ, ꯅꯣꯡꯃꯗ ꯂꯣꯏꯅ ꯑꯣꯠꯂꯕꯗꯤ ꯑꯩꯉꯣꯟꯗꯁꯨ ꯑꯄꯦꯟꯕ ꯑꯣꯏꯔꯣꯏ꯫ ꯆꯍꯤ ꯀꯌꯥ ꯂꯤꯛꯂꯥꯕꯨ ꯑꯣꯜꯂꯛꯄꯕꯨ ꯅꯣꯡ ꯅꯤꯅꯤꯗ ꯂꯣꯏꯁꯤꯟꯕ ꯌꯥꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯕꯨꯠ ꯂꯤꯂꯤ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈꯤ꯫ ꯕꯨꯠ ꯂꯤꯂꯤꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯃꯅꯥꯗ ꯇꯥꯔꯝꯕ ꯂꯥꯏ ꯍꯔꯥꯎꯕ ꯋꯥꯀꯣꯜꯂꯣ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯕꯗꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯜꯗꯨꯅ ꯍꯦꯛ ꯁꯥꯝꯈꯤꯕꯗ ꯑꯃꯥꯏꯕꯤ ꯌꯥꯡꯒꯣꯏ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯦ꯫ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯐꯃꯨꯡ ꯃꯈꯥꯗꯨꯗ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯂꯩꯕꯥꯛꯂꯩ ꯇꯥꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯂꯩꯕꯥꯛꯂꯩꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨꯗ ꯈꯝ ꯊꯦꯡꯅ ꯉꯛꯏ꯫ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ꯫ ꯀꯩꯗꯧꯔꯤꯕ ꯂꯩꯕꯥꯛꯂꯩ ꯅꯪꯗꯤ? ꯀꯩꯅꯣ ꯗꯦꯆꯦ ꯌꯥꯡꯒꯣꯏ, ꯀꯔꯤꯝꯇ ꯈꯪꯁꯤꯟꯅꯗꯕꯗꯧꯅ ꯅꯈꯨꯠ ꯄꯦꯟꯅ ꯑꯩꯕꯨ ꯐꯨꯕꯤꯔꯒ? ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯦ? ꯑꯩꯅꯕꯨ ꯀꯔꯝ ꯀꯥꯟꯗ ꯐꯨꯔꯤꯅꯣ ꯅꯪꯉꯣꯟꯗ? ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯒꯅꯨ꯫ ꯁꯤꯕꯨ ꯑꯩꯅ ꯑꯃꯨꯛ ꯃꯤꯅꯝꯈꯤꯗ꯭ꯔꯣ? ꯂꯩꯖꯕꯤ ꯊꯥꯈꯩ ꯑꯩꯕꯨ ꯐꯨꯕꯤꯔꯒ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯔꯤꯁꯤꯕꯨ? ꯑꯃꯥꯏꯕꯤ ꯌꯥꯡꯒꯣꯏ ꯋꯥꯈꯜ ꯂꯩꯕꯤꯅꯤ꯫ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯩ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯦ꯫ ꯑꯣ, ꯑꯩꯅ ꯇꯧꯏ ꯍꯥꯏꯁꯤꯅꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯠ ꯌꯥꯎꯔꯦꯗꯅ, ꯑꯩ ꯐꯥꯎꯕ ꯁꯤꯖꯤꯟꯅꯕ ꯉꯝꯂꯕꯀꯣ? ꯐꯩ ꯐꯩ, ꯈꯪꯅꯦꯕ꯫ ꯑꯩꯕꯨ ꯉꯁꯥꯏ ꯋꯥꯏ ꯑꯍꯤꯡ ꯇꯨꯝꯗꯈꯩ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯕ ꯁꯔꯛꯇ ꯑꯩ ꯏꯁꯥꯁꯦ ꯇꯨꯝꯊꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ꯫ ꯁꯨꯕꯤꯇꯥꯒꯤ ꯐꯤꯕꯝꯅ ꯑꯁꯣꯝꯗ ꯀꯝꯗꯧꯔꯝꯗꯣꯏꯅꯣ? ꯑꯩ ꯌꯥꯝ ꯆꯤꯡꯅꯔꯛꯂꯦ꯫ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯃꯕꯗꯤ ꯀꯝꯗꯧꯕ? ꯄꯨꯟꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯥ ꯑꯃꯗ ꯇꯨꯝꯁꯤ ꯍꯥꯏꯕꯁꯨ ꯑꯩꯅ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯑꯩ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯀꯟꯊꯣꯛꯈꯤꯕꯅꯤ꯫ ꯐꯔꯦ,
ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯂꯩ ꯐꯥꯎꯕ ꯅꯩꯔꯝꯂꯤꯁꯤꯅꯗꯤ ꯃꯥꯗꯤ ꯀꯝꯗꯧꯔꯝꯒꯅꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯩꯕꯥꯛ ꯂꯩꯕ ꯍꯨꯟꯗꯣꯛꯂ ꯊꯪꯅꯕ ꯀꯥꯗ ꯂꯩꯕ ꯁꯨꯕꯤꯇꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯕ꯭ꯂꯥꯡꯀꯦꯠꯇꯨꯅ ꯐ꯭ꯂꯣꯔꯗ ꯐꯃꯨꯡꯗꯨꯅ ꯏꯆꯥꯏ ꯏꯆꯥꯏ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯁꯨꯕꯤꯇꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯦ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯃꯥꯏꯕꯤ ꯌꯥꯡꯒꯣꯏ ꯌꯥꯡꯒꯣꯏꯅ ꯁꯨꯕꯤꯇꯥꯕꯨ ꯇꯥꯅꯕ ꯀꯧꯏ ꯃꯤꯍꯨꯜ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯂꯋꯥꯏꯗ ꯏꯁꯤꯡ ꯈꯔ ꯑꯃꯁꯨ ꯊꯥꯔꯦ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯋꯥꯈꯜ ꯇꯥꯏ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ ꯁꯨꯕꯤꯇꯥ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕꯣ ꯇꯥꯔꯤ ꯏꯆꯦ ꯑꯩꯗꯤ ꯀꯣꯛ ꯉꯥꯎꯗꯅ ꯁꯤꯔꯝꯗꯧꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯂꯥꯏꯙꯕꯤꯗꯨꯒꯤ ꯋꯥꯔꯤ ꯂꯤ ꯁꯨꯕꯤꯇꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯃꯁꯥꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯉꯤ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯂꯥꯏꯙꯕꯤ ꯂꯥꯏꯙꯕꯤ ꯁꯣꯏꯗ꯭ꯔꯦ ꯃꯁꯦ ꯃꯤꯒꯤ ꯈꯨꯠꯅꯤ ꯂꯤꯛꯂꯥ ꯉꯥꯎꯅꯕ ꯁꯦꯝꯖꯤꯟꯈꯤꯕ ꯂꯥꯏꯙꯕꯤꯅ ꯃꯊꯤ ꯐꯣꯡꯕ ꯍꯥꯏꯕꯁꯦ ꯃꯤꯅ ꯑꯣꯏꯒꯅꯤ ꯅꯪꯕꯨ ꯉꯥꯎꯅꯕ ꯁꯦꯝꯖꯤꯟꯕ ꯑꯃꯗꯤ ꯂꯩꯔꯦ ꯃꯗꯣ ꯉꯥꯛꯊꯣꯛꯄꯤꯌꯨ ꯏꯆꯦ ꯑꯩꯗꯤ ꯉꯥꯎꯗꯨꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗꯒ ꯉꯥꯎꯗꯨꯅ ꯆꯠꯄ ꯉꯝꯃꯣꯏ ꯄꯥꯈꯠꯀꯅꯨ ꯑꯩ ꯂꯩꯔꯤ ꯑꯩ ꯂꯩꯔꯤ ꯑꯩ ꯂꯩꯔꯤꯗ ꯍꯥꯏ ꯆꯤꯟꯗꯤ ꯅꯝꯕꯔ 1 ꯊꯕꯛꯇꯤ 0 ꯏꯆꯦꯒꯤ ꯆꯤꯟꯁꯤꯗꯤ ꯃ꯭ꯌꯨꯖꯤꯌꯝꯗ ꯊꯝꯕ ꯌꯥꯅꯤ ꯁꯥꯎꯈꯤꯅꯨ ꯁꯨꯕꯤꯇꯥ ꯑꯩ ꯂꯩꯔꯤ ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯅꯤ ꯇꯟꯖꯥꯁꯤꯗ ꯁꯦꯀꯧ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯂꯩꯕꯥꯛ ꯂꯩꯁꯨ ꯆꯪꯂꯛꯏ ꯂꯩꯕꯥꯛ ꯂꯩ ꯆꯪꯉꯛꯄ ꯎꯕꯗ ꯃꯃꯤꯠ ꯃꯅꯥꯗꯨ ꯂꯥꯎꯔꯦ ꯁꯨꯕꯤꯇꯥ ꯍꯩꯃꯥ ꯏꯅꯦ ꯅꯪꯗꯤ ꯀꯩꯗꯧꯔꯦ ꯃꯨꯁꯂꯥ ꯇꯥꯔꯦꯗꯅ ꯁꯤꯗꯤ ꯂꯩꯕꯥꯛ ꯂꯩ ꯀꯞꯂꯤ ꯂꯣꯏꯔꯦ ꯏꯕꯦꯝꯃ ꯂꯣꯏꯔꯦ ꯍꯥꯏꯑꯦꯗꯤ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯄꯤꯔꯝꯂꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯅ ꯀꯞꯄꯦ ꯂꯩꯕꯥꯛ ꯂꯩ ꯃꯈꯣꯏ ꯃꯁꯦꯟꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯩ ꯏꯅꯦ ꯅꯪꯗꯤ ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯦ WWFꯇ ꯐꯨꯅꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯦ ꯑꯩꯕꯨ ꯌꯥꯃꯥꯡꯒ ꯇꯦꯛꯂꯝꯂꯕꯗꯤ ꯀꯝꯗꯧꯗꯣꯏꯅꯣꯕ ꯇꯦꯛꯍꯧꯗ꯭ꯔꯤꯗꯣ ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯅꯣꯏ ꯑꯅꯤ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯩꯗꯧꯕ ꯌꯥꯒꯦ ꯍꯥꯏꯕ ꯑꯩ ꯑꯝꯇ ꯈꯟꯈꯤꯒꯦ ꯈꯜꯂꯣ ꯈꯨꯠꯇꯤ ꯌꯥꯎꯔꯨꯅꯨ ꯃꯤꯅ ꯂꯥꯛꯆꯈ꯭ꯔꯦꯗꯅ ꯈꯜꯂꯤꯉꯩꯗ ꯂꯩꯕꯥꯛꯂꯦ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯥꯏ ꯃꯤꯠ ꯄꯣꯝꯂꯕꯁꯤꯗ ꯀꯩꯗꯧꯕꯒꯤ ꯇꯨꯃꯤꯟ ꯂꯩꯗꯣꯏꯅꯣ ꯏꯆꯦ ꯌꯥꯡꯒꯣꯏ ꯍꯟꯗꯛꯀ ꯃꯤꯁꯛꯇꯨ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯂꯨꯄꯥ ꯑꯃ ꯐꯥꯎ ꯄꯤꯔꯔꯣꯏ ꯂꯩꯕꯥꯛꯂꯦ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯇꯥꯗ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯅꯣꯏ ꯊꯥꯅꯗꯕ ꯇꯧꯒꯅꯨ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯣ ꯑꯍꯤꯡꯗꯨ ꯇꯨꯝꯗꯕ ꯃꯈꯩ ꯀꯩꯗꯧꯕ ꯌꯥꯕ ꯈꯟꯅꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯕꯨꯠ ꯂꯤꯂꯤ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯥꯛꯑꯒ ꯂꯤꯂꯥꯒꯤ ꯀꯥ ꯌꯧꯁꯤꯜꯂꯛꯑꯦ ꯕꯨꯠ ꯂꯤꯂꯤꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯏꯊꯧ ꯂꯣꯏꯔꯦ ꯂꯤꯂꯥꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯂꯥꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯒꯤ ꯀꯨꯝꯍꯩꯗꯨ ꯂꯣꯏꯁꯤꯟꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯨꯂꯣꯆꯅꯥ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯄꯨꯡ 10ꯗ ꯎꯅꯁꯤ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯂꯩꯔꯝꯃꯤ ꯁꯨꯔꯦꯁꯀꯤ ꯎꯅꯒꯗꯕ ꯃꯐꯝ ꯂꯞ ꯔꯣꯗ ꯁꯨꯂꯣꯆꯅꯥ ꯉꯁꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡ ꯎꯅꯁꯤ ꯍꯥꯏꯔꯛꯄꯁꯤꯗ ꯑꯣꯏꯔꯦ ꯍꯔꯥꯎꯕꯅ ꯃꯁꯥꯗꯣ ꯈꯝ ꯊꯦꯡꯉꯤ ꯃꯀꯦ ꯁꯦꯝꯗꯨꯅ ꯍꯥꯏꯅꯈꯤꯕ ꯄꯨꯡ ꯅꯪꯅꯕ ꯂꯞ ꯔꯣꯗ ꯃꯦꯀꯣꯂꯥ ꯂꯩꯕꯗꯣꯝꯗ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯎꯅꯕ ꯃꯄꯥꯗꯨ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯑꯦ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯁꯨꯔꯦꯁ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯥꯒꯤ ꯀꯥꯔꯗꯣ ꯈꯥꯝꯂꯒ ꯍꯔꯥꯎ ꯆꯪꯁꯤꯜꯂꯛꯏ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯀꯨꯏꯗ꯭ꯔꯤꯗ ꯀꯔꯤ ꯂꯩꯒꯦ ꯎꯅꯁꯤ ꯍꯥꯏꯔꯛꯏꯁꯤꯕꯣ ꯋꯥꯐꯝ ꯑꯃ ꯍꯥꯏꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯆꯠꯀꯗꯕ ꯍꯌꯦꯡꯇ ꯉꯥꯏꯔꯕꯅꯤꯅ ꯑꯩꯕꯨ ꯎꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕ ꯐꯥꯎꯗꯨꯅ ꯑꯩꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯎꯅꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯊꯥꯖꯗꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏ ꯁꯨꯃꯥꯏꯅ ꯅꯪꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯃꯇꯧ ꯎꯠꯈꯤꯗꯕꯁꯦ ꯁꯥꯊꯤꯅ ꯀꯨꯏꯔꯦ ꯁꯨꯂꯣꯆꯅꯥ ꯆꯠꯂꯝꯗꯥꯏꯒꯤ ꯎꯅꯅꯤꯡꯕꯒꯤ ꯉꯥꯛꯁꯨ ꯅꯠꯇꯦ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ ꯑꯩ ꯋꯥ ꯀꯣꯏꯊꯣꯛꯄ ꯍꯩꯇꯦ ꯗꯥꯏꯔꯦꯛꯇ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯅꯪꯅꯁꯨ ꯍꯦꯟꯅ ꯑꯩꯒꯤ ꯃꯑꯣꯡ ꯈꯪꯉꯤꯗꯨꯅꯤ ꯅꯨꯄꯥꯁꯦ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯑꯩꯗꯤ ꯅꯍꯥꯟꯒꯩ ꯈꯪꯗꯦ ꯀꯔꯤ ꯃꯔꯝ ꯂꯩꯒꯦ ꯅꯪꯅ ꯁꯥꯎꯕ ꯃꯇꯧ ꯎꯠꯂꯤꯗꯨꯕꯣ ꯁꯨꯂꯣ ꯁꯥꯎꯗꯦꯗ ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯦ ꯑꯩꯅ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯁꯦ ꯑꯁꯤ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯅꯪꯅ ꯍꯥꯏꯅꯤꯡꯅ ꯍꯥꯏꯉꯝꯗ꯭ꯔꯕ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯔꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯤ
ngasimak noida chalase haidau male. Sulochana ngasi nang gaiga unaribasina aroi boise. Sulochana harauramba nungairamba pumtak takhe maithongdo maksinki nukmi pamino irang langjaba mangkhirame asigumba wai Suresh machindagi tani haiba mang expect tawrudi. Sulochana masado ikai nungsiyane labrottuda miya mangduda kapkhiba khangaude kapli Sulochanana nangise adu haige haiduna mafumsida kauriro anido makhatana awai khum tongnare. Sulochana nang aibudi lan khanganu aigi punsina nangbu nungsiba sungam ngamgadaba mansilaktre. Thamoi pandena nangdi thangdongna thauruba nangi wai singsina aigi nakongse kaktatpaga chap manare. Na pangbi na tatabi magum lenkibane hena fai. Nang aibu lana dilauno aikhoi angang amta natrabane aina nangbu amambada kuina thambasu pamde oiroidaba punchi wari amagi plot sagatpa aingonda madugi matam leite. Thamoisina nangi thamoiga naksinapa pamdra haiduna ware wama laure. Nangdi thamoi pandena aidi ngasida khange nangi thamoina lawba phireptuna aigi thamoisidi mache tana kahali haibasimadi nangna khango. Sulochana nangi thamoi kahenbagidama I am sorry adubu haujiksu matam lei nangisu kanano sanaba punchi khongloi thiyu. Wari sigi kunma thaisuba tangkak haujik mayamda khudol tamjakre. Adomna wari se tabiraga adomgi mot adu comment box ta thambiram amadi adomgi mamal yamlaba like amadi channel asibu support tawbiboina subscribe tawba kawbigan losilakpada mayam ikoknona amuka na khurumjari.